Irangi chaitheng nanglaba awaba tarba miyamgidamag yamnaba senfam kaithoktuna pifam thokba machak mathum piri haina laingaki maikaidagi fongdokjarabasu jiribamgi relief camp singdagi awat apana pik thalhori loinana chief minister nongthongbam birenbu masana ngangthokkiba wafam ngakpa ngamdaba luchingbani haina jiribamgi miyamna warongna hori hiram masida aikhogi paumi RC mangangchadagi paudamama Hauji aina lejari bomba phamsi thasigi taruktagi hauno thokiba jiribamgi irang asigi mari leinana se minister nongthobam birena masama laktuna numit tarani gi manungda awana tarba miyambu masagi mayumda hanjilagani haina thajaba pikhiba adugo jiribamgi chingdong lekai na khangnariba haribo phamsi da hangliba relief camp aduduni relief camp asida leiriba miyamgi awana aduga karimba phibamda leiribage habadu khangminasi hairiba ka asida maphamsidagi phangba khoina report ki matungina ka asida yar pikraba sumnagi foot kun sangba aduga foot taramangarum dum pakpa maphamsidi mi yakhaigi mayada tumjallaga yamna nuaitaba aikhogi jen boiler loibugumna loibagi mami aduni hogisu amkhoina usari liba sumnaba ka asida leiriba phibam asi makha sida aikhogi tripolin ji tharka da phak tharka mopak sungaw yawdra awaba tarba miyamna tumna himnabagi mamini mopak su yawde akhoi serang mathaksida dambur mathaksida angang mayam sisu tummi ana ayek mayam amasu yawri mopak kakti phangje dai khoi sum phak tharaga phim tharaga sum hippi angang chenbinina asida leibaju kya khudong chade angang chaba thakpaju kya keno taude yaba thakora sempak ka chini ka khara sar tangai phada polam sing pibagi sang yamna watpa duga maruina khoi tumnai himna matamda mopak yawdaba somna tangi mopak phidak khara jelam laga cheng khara jelam banatna hairiba local MLA su oiriba jirigi MLA asabudin ngachi phawba miyang gidamakta kari su phangba lakte habagi penda wafam phongtorki mana pirakpase sieng nung khara pirami adui matung nung bak pidak pirame aduga masaga hakthingna unaraga hauji pokti wari sanadri MLA kari wale keidoiba kari khudong jariba kamai leiriba laga su hangdri nung kak laga ami adui matung tabd MLA se lakte chief minister ngasi bawo lakpa ngamgidabaje jiri da lakpa ngamdabaje kari ne haina lobi kari phawbi chief minister lakani haiba matamda yam harawe akhoi yum da hanjinba ngamgani khallaga harawjageba aduga chief minister jiri yorokpa ngamgidabase akhoi yam thamoida yam pindeba akhoi yam nungai tabasu phaweba kari marangidamta su jiri bamsi mapoina asuk yamna hanthana yengbiba nona haijaninge ai mafam sida leiriba ireisa punamak sing asi akhoi tumham chafam leitaba ok sa san loibaduma tawba adugumba mafam amadongna serista maitei khunaibo soina thamibase peace committee wanghei kendra gi maikei degi yam chauna condemn tawjei hairiba jaga sida leiriba maitei sing lilip kem da leiri sing se karamba phibam da leige se moise akhoi tharaga tummane ba lakchari ba peace committee wanghei gi timsi government dance college da so mi chama ga kunkunthra leiba lilip kem ama akhoi na hangjei hairiba lilip kem sida tawriba thabak thorom sing duga mafam sida tawrami siga samudra ga langkhong ga heduni mafam sida di honorable MLA na kaidobagi lakpidri no ba maitai ni haibagi damakta lakpidabra ise peace committee wangai kendra gi maikai degi achau wahang ama hangjari chaba mache tumba mache tawne leire je ngachi tha makai tha phajale sarkar na kari gumbi ma jengbi de adu phayup chupi de kangdon chupi de mopak chupi de chana basu jengakte akoi chara he na siwai bro irai ba che tha do ga akoi kasa de chakro ro imhan ma gai de mutat na loire jiri siga chu mutat kan tawi bro sarkar ga panbire nu to pamdre thai na gi ne ningdau palam adumai na pana leirasi adubu chief minister na pikhiba thajaba numit tarani gi manungda jiribamda laktuna asumlaba jiribamgi awana tariba miyam sing asi makhoigi masa gi memda handelagani haibagi wafamdi hongdok sagrabasu ngachi phawba thabakto onthok tabana ngachi su yamna awaba phibamda tumpham phawba ningthina phangdana hojisu punsi leli numakhata na manipur lingaktagi center government gi maikai dagi kari cheksin thawang lakholaktuna awana tarba miyambu hena wahan gadoribra loinana hena nungaiba punsironda purakpa ngamgodoribra haibdudi miyamna jengminaba tari impact news ki damak jiribamdagi pakdum jariba RC mangangsa